Manipur Fashion Society की मेंबर Singna Keishampat Leimajam Leikai Da Leiba Community Hall Manipur da HOUJIK OIRIBA PHIBAM asigi matangda WAKAT MEEPHAM ama PANGTHOKKHRE HOUKIBA numita PANGTHOKKIBA WAKAT MEEPHAM aduda Manipur Fashion Society की मेंबर Singna chahi om fazilakaba irang asigi waroshin athubada puraktuna lamdam asibu tangdu leitaba lamdam ama ohenbiu haina mari leinaba singi puning chingsinki Manipur se akhoi India gi adum pride se puraga dum lakchai hai tare may it be in the field of sports adarigi arts and culture, fashion and what not adubo HOUJIK se akhoi bu kan biu haina makhong para ka haizab bagi phipam da lakpa se yamna hawai yam nungai taba pot na mo oi aduga to the people of country watching this right now, please don't look away, please stand with us, please speak with us, because it is not just violence which is taking away lives but silence too. 2023 May sidagi HOUJIK landa ngasi hayeng hangchitanga ba sahi phagada sida Manipur gi lojing noya kujumakta leptana chatharakpa koki gi adugumba lalong mayam sina Manipur tangdu leita da ba yamna nungai ta ba thodoke athol basinatana Manipur gi miyoi kya bole pham chafam khandana tawri ba se mari leina ba center amasung Manipur lengana reshen biduna hana gi phimam da nuksi janana leminari ba chingmi tami silena punamak nungai pana hana gi phim da lehen bado ngasi phamjariba Manipur Fashion Society ge member me ana phamjaduna amuktang gi santi hanjalo haiba wakat MEEPHAM sini akhoi ngasi Keishampat Leimajam Leikai da phamjariba MEEPHAM masina tungdala kadaba Manipur gi PHIBAM hana gi leramba mong da nungai pana tangdulata lehen ba pa me haina ngasi Fashion Society ki maike de wai